mayam bukhom sari impact TV ki thodo wa thok amasung I pau da yumpham oiba prime discussion hour mo ri ba manung huna miyang tabi punang pu am da taram oksari leni na ngarang भारत की त्रामाथुरक सुपर पर्सन ओइरबा डॉक्टर एपीजे अब्दुल कलाम इंडियन इंस्टीट्यूट ऑफ मैनेजमेंट शिलोंग दा माना लेक्चर अमा पिंगे दा करम टॉपिक दा लाइवेबल प्लानेट अन याम मुरोइबा टॉपिक मग दा ngang दा मा कार्डियक अरेस्ट ऑफ दी मरम ओइदर माक लाइखितबा असिगम रेलेना माक ngasi मणिपुर मियाम दा नतना खुगी इंडिया दा मसुं मालेम दा करम मेसेज करम वाखोन पिरम यमसुं माकी होनब कन थौना मसुं मौदि करी इंस्पिरेशन ngasi मिरोल सिना मसुं तुंगी मिरोल सिना लौब याय हैबिग मतंग दा खनने नबा अखोगी अनिसुब इस्यु दा लिंक्सिन दुना लेबसी तसेंगनमक मणिपुर दा पोक्सरगसु यामना सिगी मरम दा यामना खंगबा अदुगा खुगी मांगना इरंबा लाइक मनी Live 3 Wings of Fear United Mind Children Ask Kalam haiba larik mari sibu translate to biduna Manipur Preza miyam da mapung fana kalam gi wakhlon ase sandok na khona biba achoba thotang loriba aduga masidasu akhogi Sahitya Academy Translation Prize 2013 Wings of Fear mite ronda hando pukidam ta phangraba adum laba yamna sakna ba guest ni DIG range to Dr. S Boza. Thank you. Awu aham taram noksari musung welcome to Manung Huna aduga igi hek writer lebsna mitai mek musung Manipuri edition huyelan paugi editor tamo heman tukman ngomani yam straightforward ni aduga direct ngangan badum laba straightforward adum ba thona phaba editor ni tamo stran oksari welcome to Manung Khutna ahan mokta da khanjaning si tamadi khanjaning si maroina Abdul Kalam gi magi akhoina sum happy jing matam da magi beginning sam yam humble beginning oiba akhogi board owner amaduna mapana akhogi Hindu mayam khak ising da lanthuk ansin ga tawraga man khabar ga yolamaga matinga pangtana yamna akhogi academically yamna kanodi na tabadu khona yam kanba aduna urkan ma se India gi 33% oyi matam sa board opposition amsung ruling na undisputed leader ina khangi badum daba leader ni aduna makna prime minister president oiba lep pawda maki lemuru position se India gi amsung malam gi miyam gi dang ta kan khotna ba misa mane tamogi thamoida masigi larik myam handuk nimgi wakhalon power se kari ni inspire toki kanoni asemo ni surgeon yamna nangna hora aga Rameswaram haiba hojikna Tamil Nadu kauraba matawngda Madras kauba madugi state tugi ithat macha am khoni mi lising manga muk leiba maduda school ga se high school bhau leiba janate aduga magi pokpa mapa haitare mapa sina hi holaga madudai phangakpa adugi paisa aduga UB holaga madudai phangakpa paisa duna masa mayam se semakpa aduga mafam maduda maming chalisi Rameswaram se Hindu ki temple su leiba Muslim ani maksu tuna leiba aduga ani dugi jad adugi khena badi leitaba mafam madagi horpa mini aduna ni mana president or phauda mapungning da leibak sibu semning ba ama yamna akhoi da ithilama pina honarami se aduga mapunsi so khoi khangi dungai ma mayu makai pan khide pula magi lemo punsi se sai marfu mari muki punsi se leibak sigi sakhana bada aduga maruaina angang singda tunga hulba angang sing semkalakpada thaudang yagi ba mani hojik magi Wings of Fire haibasida mana karamaina haurakpa angang oringeda hojiki ithasida laik tamaga madudagi amuk mathang tamaktana squash da high school da tamakpa adagi Saint Stephen da tamakpa madudagi MIT hojik Madras Institute of Technology madu tamaga afawba ahanbada president oidringeda missile gi scientist ama mayamna rocketry gi mapa aduga scientist missile gi mapa haina khangnariba mi ama oirakpa madu bhaugi ni mane irisi adu masi loinamak se hotna bani magi Wings of Fire sidida karmaina honaraki haibase masi yauri ahan bada sahi nipan surakpa tare nipan surakpa sidagi magi mayam sing thokpa amagi dukan dugi khabar jan thokpa duda second world war laam dagi matam duda khabar se madugi lamduda train dagi thadaba natragadi yadana train dagi thadaba khabar mana khullaga amuk mafam famda laik tamba satringaida madu class 4 ga tampa tamni haimana maduda yenthoga amuk laik tamba kaba maduni tawreise adudagidi madugi mathangda high school life yorpa aduga amuk mase BSc pass tawra matungda MIT da tamda ming saningai paisa ji leitadana masiegi sana lupa mayam si bandhan tamaga lupa lising amani matamdu da ming san base madu leitabadagi mana kaithoga maduda like tamakpa ming salakpa madudagi Madras Institute of Technology da tamingeda kaino magi aeroplane gi design ama tawgadaba design du tawgada drawing yekpa kaido basi mangonda sinare
ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯇꯤꯝꯗꯨꯅ ꯇꯧꯔꯤꯕꯗꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯥꯅ ꯗꯥꯏꯔꯦꯛꯇꯔꯗꯨꯗ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯗꯤ ꯄꯤꯕꯤꯈꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯇꯣꯛꯑꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯉꯣꯟꯗ ꯄꯤꯒꯗꯕ ꯃꯇꯝꯁꯦ ꯉꯁꯤꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯏꯔꯥꯏꯁꯤꯃ ꯂꯩꯔꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯁ꯭ꯇꯥꯏꯄꯦꯟꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯥꯅ ꯈꯜꯂꯦ ꯑꯩꯒꯤꯗꯤ ꯕ꯭ꯔꯤꯇꯤꯁꯦ ꯁ꯭ꯇꯥꯏꯄꯦꯟꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯀꯣꯔꯁꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯍꯣꯠꯅꯔꯒ ꯅꯨꯡꯗꯥꯡ ꯈꯜꯂꯦ ꯏꯔꯥꯏꯗꯨꯒꯤ ꯑꯗꯨꯒ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯇꯨꯝꯗꯅ ꯍꯣꯠꯅꯔꯒ ꯊꯥ ꯑꯃ ꯆꯪꯒꯗꯕꯁꯦ ꯃꯥꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯗꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨ ꯂꯥꯛꯑꯒ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯄꯣꯞ ꯌꯩꯔꯒ ꯅꯨꯄꯥ ꯃꯆꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯤ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯁꯤꯟꯅꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯉꯣꯟꯗ ꯄꯣꯞ ꯐꯨꯕꯤꯔꯒ ꯊꯥ ꯑꯃ ꯆꯪꯅꯤ ꯍꯥꯏꯅ ꯃꯥꯅ ꯂꯧꯔꯨꯕ ꯃꯇꯝꯗꯣ ꯃꯥꯒꯤ ꯋꯤꯜ ꯄꯋꯥꯔꯗꯨꯅ ꯍꯣꯠꯅꯕꯗꯨꯅ ꯇꯧꯔꯒ ꯅꯨꯃꯤꯠ 2.5ꯗꯗꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯗꯨ ꯁꯕꯃꯤꯠ ꯇꯧꯋꯦ ꯁꯕꯃꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯐꯥꯎꯒꯠꯂꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨꯗꯒꯤ ꯑꯦꯔꯣꯅꯣꯇꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯅꯤ ꯃꯗꯨ ꯄꯥꯁ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯄꯥꯏꯂꯣꯠ ꯑꯣꯏꯅꯤꯡꯉꯦ ꯄꯥꯏꯂꯣꯠ ꯑꯣꯏꯕꯗꯒꯤ ꯗꯦꯍꯔꯥꯗꯨꯟꯗ ꯍꯧꯖꯤꯛ ꯎꯠꯇꯔꯀꯥꯟ ꯂꯩꯔꯤꯕꯁꯤꯒꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯑꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯄꯁꯤꯗ ꯃꯤ 9 ꯈꯟꯒꯗꯕꯗ ꯃꯤ 9 ꯁꯨꯕ ꯃꯥ ꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯃꯛꯇꯕꯨ ꯇꯣꯛꯑꯒꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯣꯛꯑꯒꯦ ꯂꯥꯏ ꯅꯤꯡꯉꯨꯔꯒꯦꯅ ꯔꯤꯁꯤꯀꯦꯁꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯁ꯭ꯋꯥꯃꯤ ꯁꯤꯕꯥꯅꯟꯗꯒꯤ ꯑꯁꯝꯗ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯁꯤꯕꯥꯅꯟꯗꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯏꯕꯗꯣ ꯃꯔꯝ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕ ꯑꯃꯒꯤꯗꯃꯛꯇ ꯅꯪ ꯈꯜꯂꯨꯔꯅꯨ ꯅꯪꯒꯤ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯐꯝꯗꯗꯤ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯒ DRDOꯒꯤ ꯑꯦꯁꯤꯁꯇꯦꯟ ꯔꯤꯁꯥꯔꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯃꯥ ꯊꯕꯛ ꯆꯪꯉꯦ ꯊꯕꯛ ꯆꯪꯉꯒ ꯃꯗꯨꯗꯒꯤ ꯃꯊꯪ ꯆꯥꯎꯈꯠꯂꯛꯇꯅ ꯚꯥꯔꯠ ꯔꯠꯅꯥꯐꯥꯎ ꯐꯪꯉꯦ ꯄꯗꯃ ꯚꯨꯁꯟ ꯐꯪꯉꯦ ꯑꯗꯒꯤ ꯄꯗꯃ ꯁꯤꯔꯤ ꯄꯗꯃ ꯚꯨꯁꯟ ꯚꯥꯔꯠ ꯔꯠꯅꯥ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗꯗꯤ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯇꯤꯚꯦꯇꯤꯡ ꯐꯦꯛꯇꯔꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯃꯥꯒꯤ ꯃꯣꯇꯤꯚꯦꯇꯤꯡ ꯐꯦꯛꯇꯔꯁꯦ ꯀꯔꯤꯅꯦꯅ ꯂꯧꯕꯤ ꯃꯥꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯑꯅꯨꯗꯔꯥꯏ ꯍꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ ꯇꯝꯃꯛꯄ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯂꯛꯁꯃꯤ ꯀꯥꯏꯅ ꯂꯩ ꯃꯥꯒꯤ ꯑꯣꯖꯥ ꯑꯉꯥꯡꯗꯨꯅ ꯃꯣꯇꯤꯚꯦꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯄꯥꯁꯤꯅ ꯃꯥꯅ ꯀ꯭ꯂꯥꯁ 5 ꯇꯝꯃꯛꯄꯩ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯔꯥꯃꯦꯁ꯭ꯋꯔꯝꯗꯨꯗꯗꯤ ꯀ꯭ꯂꯥꯁ 5ꯁꯤꯒꯤ ꯇꯝꯐꯝ ꯂꯩꯇꯗꯅ ꯀ꯭ꯂꯥꯁ 5ꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯀ꯭ꯋꯥꯔꯁ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗꯩꯗ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦ ꯅꯪ ꯈꯪꯉꯦ ꯀꯂꯥꯝ ꯅꯪ ꯑꯩꯈꯣꯏꯅ ꯄꯣꯛꯆꯔꯒꯁꯨ ꯅꯪꯒꯤ ꯇꯥꯏꯕꯪꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯅꯦꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯅ ꯈꯥꯝꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯅꯪꯒꯤ ꯑꯣꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯀꯖꯤꯟ ꯑꯃꯒ ꯂꯩ ꯑꯗꯨꯒꯅ ꯑꯌꯥꯝꯕ ꯃꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯑꯣꯖꯥꯁꯤꯡꯗꯨꯒ ꯑꯗꯨꯒ ꯁꯦꯟ ꯖꯣꯁꯦꯐꯇ ꯇꯝꯃꯀꯥꯟꯗ ꯃꯗꯨꯗ ꯂꯩꯔꯝꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯃꯣꯇꯤꯚꯦꯠ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯥꯒꯤ ꯈꯨꯗꯝ ꯑꯃ ꯑꯅꯨꯟꯗꯔꯥꯏ ꯍꯥꯏꯕ ꯑꯣꯖꯥ ꯑꯃꯈꯛꯅ ꯃꯥꯅ ꯁꯣꯏꯗꯅ ꯀ꯭ꯂꯥꯁ ꯑꯃꯈꯛꯇ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯤ ꯅꯠꯇꯕ ꯃꯗꯨꯗ ꯑꯪꯀꯒꯤ ꯀ꯭ꯂꯥꯁ ꯑꯃꯗ ꯆꯪꯉꯨꯀꯥꯟꯗ ꯃꯉꯣꯟꯗ ꯂꯥꯟꯅ ꯆꯪꯕꯩ ꯂꯤꯆꯩꯅ ꯐꯨꯏꯌꯦ ꯂꯤꯆꯩꯅ ꯐꯨꯕ ꯀꯥꯟꯗ ꯃꯊꯪꯒꯤ ꯄꯔꯤꯈꯥꯗꯗꯤ ꯃꯥꯅ ꯐꯥꯁ ꯇꯥꯏ ꯑꯪꯀꯁꯦ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯩꯅ ꯂꯤꯆꯩꯅ ꯐꯨꯈꯤꯕ ꯁꯥꯇ꯭ꯔ ꯂꯣꯏꯅꯃꯛ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯛꯏ ꯀꯂꯥꯝ ꯅꯪꯁꯨ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯒ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯥꯏꯁꯤ ꯍꯪꯖꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯍꯦꯃꯟꯇꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯉꯣꯟꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯇꯥꯃꯣꯗꯗꯤ ꯀꯩꯗ ꯃꯣꯇꯤꯚꯦꯠ ꯇꯧꯔꯛꯄꯤꯈꯤꯒꯦ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯅꯤꯡꯕ ꯈꯪꯅꯤꯡꯕꯒꯤ ꯀꯩ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯇꯤꯚꯦꯠꯁꯦ ꯂꯩꯇ ꯂꯥꯏꯔ ꯃꯥꯒꯨꯝꯕ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯊꯠ ꯑꯃꯗ ꯃꯤꯁꯨ ꯌꯥꯝ ꯇꯥꯗꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 40-50 ꯂꯥꯞꯅ ꯂꯩꯕ ꯈꯨꯟ ꯑꯃꯗ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦ ꯃꯁꯤꯅꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯉꯝꯃꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯥꯒꯤ ꯋꯤꯡꯁ ꯑꯣꯐ ꯐꯌꯥꯔꯒꯤ ꯑꯗꯨꯗ ꯌꯥꯎꯔꯤ ꯑꯩꯒꯨꯝꯅ ꯂꯩꯇ ꯂꯥꯏꯔꯅ ꯄꯣꯛꯂꯛꯄ ꯃꯤꯑꯣꯏ ꯃꯤꯇꯧꯁꯨ ꯆꯥꯗꯕ ꯃꯤ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯍꯣꯠꯅꯔꯒꯗꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤꯁꯤꯗ ꯌꯥꯎꯔꯤ ꯑꯩ ꯄꯥꯊꯣꯔꯛꯁꯤ ꯃꯇꯦꯛ ꯑꯃ ꯃꯁꯤꯗ ꯃꯥꯅ ꯋꯤꯡꯁ ꯑꯣꯐ ꯐꯌꯥꯔꯒꯤ ꯁꯤꯗꯩꯗ ꯃꯩꯇꯩꯔꯣꯟꯗ ꯍꯟꯗꯣꯛꯄꯁꯤ ꯑꯣꯏꯅ ꯄꯥꯖꯔꯛꯀꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯣꯗꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡꯅ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯒ ꯌꯥꯝ ꯄꯛꯅꯔꯤ
ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏꯒꯤ ꯐꯤꯕꯝ ꯃꯔꯛꯇ ꯂꯩꯇ ꯂꯥꯏꯔꯕꯅ ꯌꯣꯝꯗꯨꯅ ꯍꯧꯔꯛꯄ ꯑꯉꯥꯡ ꯈꯔꯗꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯛꯂꯤꯕꯁꯦ ꯎꯔꯒ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯤꯌꯥꯝꯗꯒꯤ ꯁꯣꯠꯊꯗꯨꯅ ꯂꯩꯔꯦ ꯑꯃꯗꯤ ꯇꯨꯡꯗ ꯃꯥꯒꯤ ꯄꯥꯟꯗꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯑꯐꯥ ꯑꯄꯨꯟꯒꯤ ꯂꯤꯄꯨꯟꯗꯨꯗꯒꯤ ꯃꯈꯣꯏꯕꯨ ꯅꯥꯟꯊꯣꯛꯆꯍꯟꯅꯕ ꯃꯁꯤꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯃꯣꯇꯤꯚꯦꯇꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯑꯣꯏꯕ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯒꯨꯝꯕ ꯑꯥꯏꯗꯤꯌꯥꯅꯤ ꯇꯁꯦꯡꯅ ꯃꯁꯤꯅꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯏꯚꯟ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯃꯥꯁꯦ ꯑꯥꯏꯗꯜ ꯑꯃꯗꯧꯅ ꯂꯧꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯣꯇꯤꯚꯦꯠ ꯇꯧꯈꯤꯕꯁꯦ ꯇꯃꯣꯏꯃꯠꯇ ꯃꯇꯥꯡꯁꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯐꯣꯡꯉꯦ ꯂꯥꯏꯔꯤꯛꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯤꯡꯁ ꯑꯣꯐ ꯐꯦꯌꯔ ꯏꯒꯅꯥꯏꯇꯦꯠ ꯃꯥꯏꯟꯁ ꯏꯟꯗꯤꯌꯥ 2020 ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯁꯟ ꯏꯟꯗꯤꯌꯥ ꯏꯟꯁꯄꯥꯌꯔꯤꯡ ꯊꯣꯠ indomitable spirit turning point adagi target 3 billion mission india ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤ ꯑꯃꯈꯛꯇꯪ ꯄꯥꯕ ꯀꯥꯟꯗ ꯃꯤꯒꯤ ꯄꯨꯟꯁꯤꯁꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯑꯣꯜꯍꯟꯕ ꯌꯥꯕ ꯆꯦꯟꯖ ꯇꯧꯅꯕ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯕꯨꯛꯁ ꯉꯥꯛꯇꯅꯤ ꯃꯥꯅ ꯏꯔꯝꯃꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯌꯥꯝ ꯄꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ 7 days morning ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ 3ꯅꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯅ ꯔꯥꯖ꯭ꯌ ꯁꯚꯥ ꯕꯣꯠ ꯂꯣꯛ ꯁꯚꯥ ꯑꯦꯗꯖꯣꯔꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯁꯤ ꯃꯇꯝꯗ ꯁꯨꯇꯤ ꯊꯥꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯍꯦꯟꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯡꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯨꯝꯕ ꯇꯧꯕ ꯃꯌꯥꯝꯁꯤꯒ ꯑꯗꯒꯤ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯅꯤꯄꯨꯔꯒꯁꯨ ꯌꯥꯝ ꯃꯥꯟꯅꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯂꯧꯕ ꯌꯥꯏꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯁꯦ ꯀꯂꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯥꯅ ꯃꯗꯨ ꯐꯖꯅ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯏꯔꯒ ꯊꯅꯝꯃꯤ ꯏꯔꯒ ꯊꯝꯕꯗꯨ ꯉꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯃꯥꯒꯤ ꯂꯩꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯣꯔꯅꯦꯅ ꯅꯨꯃꯤꯠ 3ꯅꯤꯁꯤ ꯂꯥꯎꯊꯣꯛꯄꯅꯦ ꯃꯥ ꯇꯥꯡ 30ꯗ ꯃꯥꯁꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯔꯥꯃꯦꯁ꯭ꯋꯔꯝꯗ ꯃꯥꯁꯤ ꯑꯩꯈꯣꯏ ꯄꯣꯂꯣꯏꯒꯗꯧꯔꯤ ꯄꯣꯂꯣꯏꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣꯅꯤꯅ ꯏꯁꯂꯥꯝ ꯀꯩꯅꯣꯅꯤꯅ ꯃꯥꯏ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯇꯧꯗꯣꯏꯅꯤ ꯑꯗ ꯂꯩꯄꯥꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯒꯅꯤ ꯑꯗ ꯀꯦꯕꯤꯅꯦꯠ ꯐꯝꯃꯦ ꯉꯁꯤ ꯐꯝꯃꯀꯥꯟꯗ ꯃꯣꯏꯒꯨꯝꯕ ꯂꯩꯄꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯍꯦꯛ ꯂꯥꯎꯊꯣꯛꯑꯦ ꯉꯁꯤ ꯁꯨꯇꯤ ꯂꯥꯎꯊꯣꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯃꯥꯅ ꯍꯥꯏꯔꯝꯕ ꯑꯩꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩ ꯂꯩꯒꯗꯕ ꯅꯨꯃꯤꯠꯇꯨꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯇꯤ ꯊꯥꯕꯤꯅꯨꯁꯤ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯊꯕꯛꯁꯤ ꯍꯦꯟꯅ ꯁꯨꯕꯤꯌꯨꯁꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯊꯕꯛ ꯍꯦꯟꯅ ꯃꯥꯒꯤ ꯁꯨꯝ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯟꯅ ꯁꯨꯕꯤꯌꯨꯁꯤꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯇꯩꯒꯤ ꯃꯁꯤꯒꯤ ꯃꯩ ꯂꯩꯅꯕꯁꯤꯡꯁꯦ ꯁꯨꯇꯤ ꯊꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯔꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗꯗꯤ ꯄꯁꯆꯤꯝ ꯃꯤꯁꯠꯁꯨ ꯄꯥꯟꯈꯤ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕ ꯌꯥꯗꯕ ꯁꯨꯇꯤꯗ ꯄꯪꯊꯥ ꯊꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯤꯅ ꯇꯧꯔꯦ ꯑꯗ ꯃꯌꯥꯝ ꯆꯠꯊꯔꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅ ꯉꯁꯥꯏꯒꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯒꯤꯅꯦꯅ ꯃꯌꯥꯝ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯀꯅꯤꯅ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯃꯦꯖꯔꯅꯦꯅ ꯒꯃꯦꯟꯁꯤꯅ ꯁꯨꯇꯤꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯒꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯗꯒꯤ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦꯅ ꯑꯃꯨꯛ ꯃꯍꯩꯔꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯑꯃꯨꯛ ꯇꯥꯡ 2ꯐꯥꯎ ꯊꯣꯡ ꯂꯣꯟꯁꯤꯟꯒꯅꯦꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯁꯨ ꯇꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯕꯟꯁꯨ ꯄꯪꯇꯧꯗ ꯇꯧꯔꯦ ꯍꯧꯖꯤꯛ ꯕꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯆꯤꯡꯉꯒ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯃꯥꯟ ꯇꯧꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯪꯁꯜꯂꯤꯕ ꯈꯣꯡꯖꯪꯁꯦ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯒꯤ ꯇꯥꯂꯛꯁꯤꯗ ꯃꯣꯏꯅ ꯑꯍꯤꯡꯗ ꯊꯣꯔꯛꯑꯒ ꯃꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯛꯏꯕ ꯃꯤ ꯑꯃ ꯕꯟ ꯃꯅꯨꯡꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯏꯁꯤꯒꯤ ꯚꯦꯂꯨꯁꯤ ꯌꯦꯡꯒꯗꯕꯅꯤ ꯃꯥ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅ ꯃꯌꯥꯝ ꯆꯠꯅꯗꯕ ꯂꯝꯕꯤꯁꯤꯗ ꯃꯥꯅ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯒꯦ ꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯟꯐꯝ ꯇꯧꯕ ꯋꯥꯈꯜꯅꯦꯕ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯀꯔꯤꯒꯤ ꯑꯣꯏꯔꯝꯅꯣꯅ ꯋꯥꯍꯩ ꯑꯃꯇꯁꯨ ꯍꯪꯕꯤꯌꯨ ꯍꯪꯗꯕꯤꯗ ꯅꯨꯡꯅ ꯊꯥꯕ ꯅꯥꯎꯔꯤꯅ ꯀꯥꯞꯄꯤꯕ ꯇꯧꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯤꯗꯤ ꯂꯩꯈꯥ ꯇꯥꯕꯒꯤ ꯂꯝꯕꯤꯗ ꯆꯪꯍꯟꯕꯅꯤꯅ ꯑꯩꯗꯤ ꯂꯧꯏ ꯑꯗꯨꯅ ꯀꯂꯥꯝꯅ ꯄꯤꯔꯤꯕ ꯃꯥꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝ ꯄꯥꯏꯔꯤꯕꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯩꯅꯣꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯍꯦꯠꯅꯤ ꯃꯥꯅ ꯑꯗꯒꯤꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯀꯩꯅꯣꯒꯤ ꯐꯣꯔꯁ ꯑꯍꯨꯝꯒꯤ ꯃꯥꯁꯤ ꯆꯤꯞ ꯑꯣꯏꯔꯝꯃꯤꯕꯅꯤ ꯑꯗꯒꯤꯗꯤ ꯁꯥꯏꯟꯇꯤꯁꯇ ꯃꯥꯗꯧꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦꯅ ꯑꯩꯈꯣꯏ ꯂꯧꯅꯕ ꯌꯥꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯂꯩꯕꯥꯛꯁꯤ ꯑꯆꯧꯕ ꯃꯤ ꯑꯃ ꯂꯩꯈꯤꯗꯕ ꯐꯥꯎꯗ ꯁꯨꯇꯤ ꯊꯥꯕꯤꯅꯨ ꯊꯕꯛ ꯁꯨꯕꯤꯌꯨꯅ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯗꯅ ꯀꯩꯊꯦꯜ ꯊꯣꯡ ꯂꯣꯜꯂꯦ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯦ ꯒꯃꯦꯟ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯪꯉꯤꯁꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯑꯩ ꯁꯤꯟꯁꯤꯌꯔꯂꯤ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯀꯩꯁꯨ ꯀꯤ ꯑꯃꯗꯁꯨ ꯀꯤꯌꯦꯅ ꯇꯧꯕ ꯃꯍꯨꯠꯇ
angang yengase angang singsi usiki kano singsi junior high school boki level lei singsina kana na su khung changma ka su nung thaba na tang lami thingma ka su yaw de ba junior high school boki level di hadok pi ai na like tam bi ai na school lo hang bi ai na private school lo hang bi ai na kari gi no moi buang thingin bi ri kai no sinda aduga angang amaga da hoi manaba hoi academic education gi system su pi bangam dre thawandana hange then adagi Bishampurna like Tamale, Ate sing it in the Hangale, the getting Palgi, other hange, Swagana, Tonglole, Adodi Karino Tolush. And Mashiki post governments na Kandarakanda, Tangai Padava Kara, Kalaga schools in Hangagasu, at the junior high school Gumbadi, Hanga, I Mahi Tambase, I Tamangi, Natragadi, Kalamgi, Pauzelse, Manipuradi. Hindu Dharma lining suppressing the Joga Mitaina, High Hagum Toimo in Harinam Somada, Yamone, Adugi film the I Torbrina, it looked. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯟꯁꯦꯞꯇ ꯃꯥꯏꯟꯁꯦꯠꯁꯤꯗꯁꯨ ꯀꯔꯤ ꯃꯊꯧꯒꯤ ꯕꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯄꯣꯠ ꯑꯃ ꯃꯥꯡꯗ ꯊꯥꯡꯉꯤ ꯄꯣꯠꯁꯦ ꯀꯔꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯀꯂꯥꯝꯒꯤ ꯃꯥꯒꯤ ꯀꯟꯁꯦꯞ ꯋꯥꯈꯜꯂꯣꯟꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯤ 이랑시 ꯑꯩꯈꯣꯏ 이ꯍꯧ ꯑꯃ ꯂꯩꯔꯤꯁꯤ 이ꯍꯧꯁꯤ ꯅꯦꯝꯊꯔꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯦꯝꯊꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯗꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩ ꯃꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯕꯁꯤ ꯕꯟ ꯅꯠꯇ꯭ꯔꯁꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯏ ꯌꯦꯡꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯅꯤꯡꯇꯝꯕꯒꯤ ꯑꯟꯗꯣꯂꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯕꯟ ꯕ꯭ꯂꯣꯀꯦꯖꯁꯦ ꯀꯌꯥꯝ ꯌꯥꯎꯈꯤꯒꯦ ꯑꯩꯈꯣꯏ ꯅꯩꯅꯁꯦꯕ ꯑꯗꯣ ꯑꯣꯐꯤꯁ ꯄꯦꯀꯦꯇꯤꯡ ꯇꯧꯏ ꯃꯣꯏ ꯑꯣꯐꯤꯁ ꯊꯤꯡꯕ ꯌꯥꯎꯏ ꯑꯗꯒꯤꯗꯤ ꯃꯤꯔꯩꯄꯥꯛꯀ ꯁꯥꯕ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕ ꯌꯥꯎꯏ ꯊꯨꯝꯒꯤ ꯑꯟꯗꯣꯂꯟꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯁꯨꯡꯅꯦꯅ ꯇꯧꯏ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯁꯍꯔꯁꯤꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯌꯣꯜ ꯑꯣꯏ ꯂꯩꯔꯤꯅꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯌꯣꯜꯁꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯨꯝ ꯊꯣꯡ ꯂꯣꯜꯂꯒꯗꯤ ꯑꯩꯈꯣꯏ ꯏꯁꯇꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯃꯁꯤꯅꯤ ꯑꯗꯨꯅ ꯀꯂꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯅꯤꯁꯦ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯩ ꯑꯗꯨꯅ ꯀꯂꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯁꯤꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯅꯗꯤ ꯑꯁꯤꯒꯨꯝꯕ ꯕꯟ ꯕ꯭ꯂꯣꯀꯦꯖꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯥꯎꯖꯦꯜ ꯑꯃꯃꯝꯗꯤ ꯑꯩ ꯄꯤꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯍꯦꯃꯟꯇꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯀꯂꯥꯝꯒꯤ ꯃꯦꯁꯦꯖꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯂꯩꯔꯤꯕ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯤ ꯀꯜꯆꯔ ꯑꯃꯈꯛ ꯂꯩꯕ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯊꯥꯗꯣꯛꯄ ꯀꯔꯐ꯭ꯌꯨ ꯊꯝꯕꯗ ꯃꯁꯤꯒꯤ ꯚꯦꯂꯨ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯃꯥꯏꯟꯁꯦꯠꯁꯤ ꯀꯂꯥꯝꯒꯤ ꯃꯦꯁꯦꯖꯁꯤꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯂꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯨ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯀꯂꯥꯝꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯏꯕꯤꯔꯝꯃꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯆꯠꯅꯕꯗ ꯃꯥꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯝꯃꯤꯕ ꯋꯥꯈꯜꯂꯣꯟ ꯀꯩꯅꯣ ꯃꯥꯒꯤ ꯕꯤꯍꯥꯏꯟ ꯗ ꯁ꯭ꯀ꯭ꯔꯤꯟ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯌꯥꯝ ꯁꯥꯡꯒꯦ ꯑꯃꯁꯨꯡ ꯀꯗꯥꯏꯐꯥꯎꯗ ꯔꯤꯂꯤꯚꯦꯟꯁ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯒꯦ ꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯇꯒꯤ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯨ ꯌꯦꯡꯉꯨ ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯂꯤꯚꯔ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯄꯨꯛ ꯅꯥꯕ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕꯅꯆꯤꯡꯕ ꯀꯌꯥ ꯅꯥꯔꯛꯄ ꯌꯥꯏ ꯏꯃꯥꯅ ꯄꯤꯔꯛꯄ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯂꯩꯔꯤꯁꯤꯗꯤ ꯂꯤꯞꯁꯦꯠ ꯅꯃꯥꯟꯅꯕꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯄꯥꯔꯇꯤ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯕꯗꯤ ꯁꯨꯛ ꯌꯥꯝꯅ ꯌꯥꯗꯕ꯭ꯔꯥ ꯑꯗꯣꯝꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯁꯤꯅ ꯄꯨꯛ ꯅꯥꯕ ꯊꯤꯟꯕꯒꯤ ꯑꯋꯥꯕ ꯊꯣꯛꯍꯟꯕ ꯌꯥꯏ ꯂꯤꯞꯁꯦꯞ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅ ꯑꯦꯁꯤꯗꯤꯇꯤ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯐꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯍꯜꯂꯦ ꯂꯤꯚꯔꯕꯨ ꯐꯔꯕꯗꯤ ꯄꯨꯟꯁꯤꯁꯨ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯔꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣꯝꯅ ꯌꯦꯡꯂꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡ ꯍꯨꯠꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯜꯂꯤꯁꯤ ꯉꯔꯥꯡ ꯑꯕꯗꯨꯜ APJ ꯀꯂꯥꯝ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯝꯕ ꯑꯋꯣꯡꯕ ꯀꯔꯝꯕ ꯑꯁꯥ ꯑꯃꯁꯨꯡ ꯀꯔꯤ ꯍꯣꯠꯅꯒꯗꯕꯅ ꯄꯤꯔꯝꯕ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯗꯣ ꯀꯗꯥꯏꯐꯥꯎꯗ ꯔꯤꯂꯤꯚꯦꯟꯁ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁꯇ ꯀꯗꯥꯏꯐꯥꯎ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯃꯥꯅ ꯄꯤꯕꯤꯔꯝꯃꯤꯕ ꯃꯦꯁꯦꯖꯁꯤꯡꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯖꯕꯅꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯉꯤꯕꯁꯤ APJ ꯑꯕꯗꯨꯜ ꯀꯂꯥꯝꯁꯤ ꯇꯥꯃꯣ ꯆꯍꯤ 90ꯃꯨꯛꯁꯤ ꯃꯥꯁꯦ ꯗꯤꯐꯦꯟꯁ ꯔꯤꯁꯔꯁ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯔꯝꯃꯤ ꯑꯗꯩ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯔꯤꯁꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕ ꯔꯣꯜꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯔꯀꯥꯟꯗ ꯃꯣꯗꯔꯟ ꯅꯦꯁꯟ ꯑꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯌꯥꯝꯅ ꯃꯆꯥꯛꯁꯤꯡꯗꯨꯒꯤ ꯑꯆꯧꯕ ꯊꯧ ꯄꯨꯔꯝꯃꯤꯕꯅꯤ ꯑꯗꯨꯒ 1998ꯇ ꯄꯣꯈ꯭ꯔꯥꯟ 2 ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯛꯁꯄ꯭ꯂꯣꯁꯟꯒ ꯇꯧꯍꯟꯗꯅ ꯇꯁꯦꯡꯅꯃꯛ ꯃꯗꯨꯗꯒꯤꯅꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯈꯪꯆꯠ ꯆꯠꯈ꯭ꯔꯤꯕꯁꯦ ꯍꯥꯟꯅ ꯃꯥꯅ ꯇꯧꯕ ꯑꯐꯕ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯅ ꯃꯗꯨꯗ ꯃꯥꯅ ꯂꯧꯈꯤꯕ ꯔꯣꯜ ꯑꯗꯒꯤ ꯄꯣꯂꯔ ꯁꯦꯇꯦꯂꯥꯏꯠ ꯂꯣꯟꯆ ꯚꯦꯍꯤꯀꯜꯒꯤꯗ ꯃꯥꯅ ꯂꯧꯈꯤꯕ ꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯥꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯃꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯍꯝꯕꯜ ꯕꯤꯒꯤꯅꯤꯡꯗꯨꯒ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯈꯨꯗꯣꯜꯁꯤꯒ ꯌꯦꯡꯉꯗꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯀꯥꯟꯗ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕ ꯃꯤꯁꯛꯅꯦꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯖꯕ ꯑꯗꯨꯗ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯏꯔꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯗꯥꯏꯗꯒꯤꯅꯣ
ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯏꯔꯝꯃꯤꯁꯦ ꯃꯥꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯄꯤꯅꯤꯡꯉꯤꯁꯦ ꯃꯥꯒꯤꯁꯦ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯃꯥꯒꯤ ꯍꯦꯛ ꯂꯩꯖꯔꯤꯕ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ 2020ꯁꯦ ꯃꯁꯤꯗ ꯄꯤꯔꯤꯕꯁꯤꯗꯤ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯍꯧꯔꯝꯃꯦ ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯗ꯭ꯔꯤ ꯃꯁꯤꯗ ꯄꯤꯔꯤꯁꯤ ꯃꯥꯅ ꯈꯜꯂꯤꯁꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗꯅ इसिंग चाउदना अमतोइना मयामसी वानरे अदुगा अमुक असोमदना डेजर्ट ओइदना इसिंग वातना केरला असोमदा वातना खोदना तवे मसी करमाइना पुरकप यानी अदुबो खल्ले अदगी मागी लाइरिक सिदा इंडिया 2020 सिदा यामना संबा माइजगे माना पीरिबा रूरल एरियाज गा अर्बन एरिया गा अनिसी करमाइना समाना साखुतप यागदगे से माना पीरी मदुदा माना हाइरी लाम नामना लेखरबा मफम सिदैदा अखोइगी टेलीमेडिसिन से समना हाइबदा दिल्ली दा लेबा इम्फाल दा लेबा सुपर स्पेशलिस्ट से चिंग दा मांदा लमारापदी पोस्टिंग लेते अदुबु टेलीमेडिसिन से लेरक बतारगदी अदुदा फमिबा डॉक्टर दुना सुपर स्पेशलिस्ट दा हंग तवे याय अदुना कनेक्शन अमा लेरकनी माय आम फजगर जाने टेलीमेडिसिन से माना अदुमाइन तौदना अखोइगी प्राइमरी हेल्थ सब सेंटर दसु लेरिबा डॉक्टर दुना कंप्यूटर अखोइ इंटरनेट की थ्रू दा तौबगी अमा अदुगी इंडिया 2020 दसु यावरिये अदगी अतोपा अमना लम अरापदा लेबा 20,000 पॉपुलेशन लेबा मफम खुदिगी बाजार अमा सेमकलगा मदुदा कनो मयाम से पोसे मयाम से पोरपै सरु अदु सेमबा अदु मयाम से सिगुमसे मयाम यावरी अदुगा मागी सैटेलाइट हेक मयाम होजिक पनबिगिबा सैटेलाइट SLV 3 थाबसे थागतपसे रोहिणी थागतपा अग्नि मागी मतमगी हाक्तने अदुगा पृथ्वी त्रिशूल मयाम से मसी थागतनबा होनबदा करमाइन तवी हाइबसे होजिकी लाइरिसिंग से लोइनम मागी टीम मयाम दो लोइनमकी टीम मयाम की शेयर दो माना मदुदा पल्ले अइना करमाइन तौरे करी सिजनै इंडिया की कन मयाम मपानदगी तांगदना अखोइना करमाइ सिनैसे होजिकी इंडिया 2020 दसु यावी अदुगा मागी ऑटोबायोग्राफी ने हारिबा अरुण तिवारी अनि मागा इमिनबा विंग्स ऑफ फायर सिदैदा लोइना फोंतोय अदुगा होजिक पनगिबा अंगांसिंगी ngarang mak laigidabasi silongda leiba कनोदा इंडियन इंस्टीट्यूट ऑफ मैनेजमेंट की दने हाय अदो मधुदा अंगांग सिंगदुदा कयामना इंस्पायरिंग थॉट पीगदगे हायबसे मागी लाइफ से इग्नाइटेड माइंड से मसिदैदा इंडिया दा लेरिबा अंगांग मयाम सिंगसिदैदा छात्र सिंगसिदा करमाइना पुनिंग थौगतदगे हायबसे मथंग मथंग मान पिथरै अदगी मागी सैयंग लाइफ तसु दुम्पी द लाइफ 3 असिदसु मसिदा लोइना इंस्पायरिंग थॉट मयाम से मान हापसले अदुनानि मान लाइफ मयाम से इरमिसिंगसे तमाम ngajai to magi da to posara gadi India si apoi after Indonesia the second largest Muslim populated nation in the world Pakistan gi India gi Muslim ne hele bani adu mai wakhalon se Rameswaram dai su pole adu brought up to su ngasai gi Hindu Muslim bi khena bi tham da bi adu uniform civil code ka thamgadam ne kai ba Karnataka gi devotional music si yam pamjaba senai ka pamjaba mo da kai dum khak yawri se aduna disum bi laiba mo khwai ma ko president oram ba se ma gu mon pasa irrespective of caste race sex ta ma khoi gu mi sing se khona support to mantra ma khoi ma to de laiba si sakot kada तौदरी ने मागी आई ngasai panjagi ba ma brought up da moigi maduda pandit se adu Rameswaram haise lai khoram ne hindu gi aduda moina muslim ni islam dharma chapani adubu magi ma masasu aduga magi mapasu hafta khudingi dharma gi lai sing sin nei ne animaki muslim gi so hindu gi adagi sakhum of the sakchami nei moise adu khudam ma magi lai sidida autobiography de iri oza amaka mana angang win da tamingaida oza amaka posting la ye oza duna ma kanoji kalam ji islam dina islam na mamang da phambado ojiki kari shastri hai adugi bamun oza duna di brahmin duna di mamang da phambado nungai trabjane nang maning da phamoina phameba aduga nungti gi phaminna reiba mamana ba hindu gi duga mabani phaminna dabduda mayum da laaga hindu dugi mapa duda mana masanu padun tame sumain tawduna कनोजे एपीजे से कलाम से आइगा फमिना मनी हिंदू की ओजा अमा लाकोसिना शास्त्री सिना फमंद्रे बदगी अदगिदी होजिकी ओजा दो कौरगा युम्बुदुना मोइना रन तौब स्कूल ने नंगना करिगुंबा अंगांग सिंगदा अदुगुंबा धर्म की खेनबगी हुजे कामजन बिबो ओरगदी हुदो कामजन बिदो ओरगदी नंग हयेंगदगी स्कूल सिदा ओजा ओइबा तो ओ है अदुमाइ तौना सेमकलकपनी अदुना मंगोंदा हिंदू की अदुगा मुस्लिम की खेनबा हाइबसे लेते
Tama sagi khogi kalam sta magi yam special we myam digi to pa unique quality myam khak yauri khoi ban manipur bungmol daga laktani school am ka tawda magi appreciation mana madru thona ka pidna khotna dagi mu daga khogi convocation ga laktana mad tamo gi su khogi community policing na khogi yamna maru ba lari ma phongdana adu doctor ka phangdana khoi su ujawi tamo ma daga khogi kanogi ka kano dress ka set na photo ga lodna tormi ado kalam gi magi speciality si mang asagi khogi chwa sampu gi pikro bumol khula madu se talapu mod yo ba sumbugi spirit of khogi laibak ki nungsi gi pose ma se khoi manipur gi context sum ba har ga so public leader ni laib se am sauna re khogi thori ya le mai thana re kari tambe je manipur saka haidokhiba wa ngak paibasi lusingba amagi khwaidagi sawba gul hai matik mayai ni kalam si mayam na yengbadadi ahal oirap toraga khara mi pitak toraga yamna sonba mi oina mayam na uramgani adu ma asomna mi nate alpa matik mayai na thanba amasung jain hai tarko yamna tamthiba misak amane na khoina lobusu yaba jane mana khogi kanogi india gi president oibasi sahi manga gi tam ni ma oi sahi manga ni oi kan sida khogi supreme court gi natraga mai na court gi mangwanda farsi gi haitare like capital punishment si pin na ba mi si kumathoi thagli mercy petition na mercy petition de kumathoi thagal kanjida mana ama khatang di mana madugi do khoi kare tare sibagi chanak tu kai atu kullamadi thori yang mane kunji ma thori yala hale hano man yakiti mercy petition amdi yakiti aduna chiyong simulate adagi mana sagi prohantu na sagi si nuclear test of mana lorible role si mana politically number 1 am lorine then amra mana technical support pirine mana piris ani ne man tuna pirine adu gardi magi wakhal sida india si super power mo oidabiya de super power mo oina mo hona bada masigi nuclear test sang ya se mas canada yangi hai kanda canada ingi hai kanda lengak pari matam dugi bjp gi kanwada atal bihari bajpai da pisal pibanga minne pire kanda madu thawak to ondore ne adu yamna thina magi sona sappa yengbadadi mang kasil thar no phet tawba ama tawba aduga thawak tawdai magi thamoi da leriba magi potudi hekta mapung pharaga tawdaba yade na masi asam phirem ne lobung bagi wakhalon se mangon da lei matik mai du lei ado khoi manipur da karai ngasagi yeng seba pung amada hauni na haiba program se minister natraga na kanagumba ma asi yawda ba we government gi masak naiba mi ma yawda ba se pung ahum tar ho lak tabi yawi aduna maram oira kamai do ge bu ngasagi mla minister singi marakta se minister yawa program si thiengna howe na yawda sakhibi yawrimni kudam moina harabada handak o kanogi da mla waira bona adum tawi dungai asawa state function amaga amada semisa thengna laena hawala sakidini ma pungkhai amga makanda kem ngamne tumin sakhi madum po ma thorum du yawgi deba sigumba matamgi mamal khangdaba leipak amadadi ngasagi kalamgi wakhalon magi fajabniti mayam singsi punam arembane aduna matau tamningai di yam tamningai lei khoi tamnana basu hona si nai afil tozaki taw akhu aroi boina hanjeni wafum si ngasagi tamro makhata na kalamgi lai singsi loina atha handu kyabagi asalai biribra habu wafum ka ani subada kalam da magi hairstyle se mayam di khwadi top ama oi mai hairstyle se magi hairstyle se miyam ta udri ba to mana su sam phana ka su mai hairstyle se sum ba masida magi personality to reflect over mai top mai kham ga mai gun ga se magi hairstyle no oi chala mayam ne mahang no ba phum ma si ai sum yeng bada mayam na khangi sida kitang ai na sum aya malai se parom ni na khang ko se aduga ai ga dum internet da su dum keno tong nei reply dum tong nei isu ai na su I dum khum su khum ai last oina namuki 2014 da su ai gi academy award phang ba si to congratulation ga tor ta na tawe angang pani pa mani ma si yak kaino ne simple living high thinking high du ne mai se ado mai masam se sumaina sem gi na sem ba jati na te masagi ni khudum ma kayam sam gi se SLV3 si mai pang na to pa kaino thagat kan da Srimati ji Indira Gandhi na prime minister oring edu da ma hek thagat khibagi mayam se mai pa khibasi da Bombay da ma lecture ma piri bibadu gi nungdang du da matam du gi ber prakash and director na telephone tawre cabinet nan
ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦꯅ ꯅꯨꯡꯗꯥꯡꯁꯤꯗ ꯍꯌꯦꯡꯃꯛꯁꯤ ꯂꯥꯛꯀꯗꯧꯅꯦꯅ ꯃꯣꯏꯒꯤ ꯕꯣꯝꯕꯦꯒꯤ ꯑꯗꯨꯋꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯦ ꯀꯛꯄꯤꯔꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯑꯩꯗꯤ ꯕꯣꯝꯕꯦꯗ ꯂꯥꯛꯄꯁꯤ ꯍꯋꯥꯏ ꯁꯦꯟꯇꯟ ꯑꯃꯒ ꯄꯥꯏꯖꯃꯥꯟ ꯀꯨꯔꯇꯥ ꯑꯃꯒ ꯁꯦꯠꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠꯇ ꯍꯋꯥꯏ ꯁꯦꯟꯇꯟ ꯑꯃ ꯇꯣꯡꯉꯒ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯣꯡꯎꯞꯁꯨ ꯇꯣꯡꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯀꯂꯥꯝ ꯅꯪꯒꯤ ꯐꯤꯖꯦꯠꯇꯨ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯕ꯭ꯔꯦꯟꯗꯨꯅꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯅ ꯍꯋꯥꯏ ꯁꯦꯟꯇꯟꯗꯨ ꯇꯣꯡꯉꯒ ꯅꯨꯡꯗꯥꯡꯗꯨꯗ ꯊꯤꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯍꯤꯡ ꯑꯣꯏꯔꯝꯅꯤ나 ꯑꯗꯨꯃꯥꯏꯅ ꯇꯣꯡꯉꯒ ꯂꯥꯛꯑꯒ ꯀꯦꯕꯤꯅꯦꯠꯇꯨꯗ ꯃꯥ ꯋꯥ ꯉꯥꯡꯉꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯕꯗ ꯃꯥꯒꯤ ꯁꯝꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯃꯥꯒꯤ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯍꯥꯠꯄꯖꯥꯠꯅꯤ ꯃꯥꯒꯤ ꯁꯤꯗꯁꯨ ꯌꯥꯎꯔꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯍꯥꯠꯂꯦ ꯑꯩꯁꯤ ꯃꯥꯏ ꯁꯤꯗꯩꯗ ꯌꯦꯡꯕꯗ ꯐꯣꯇꯣꯁꯤꯗ ꯑꯗꯨꯒ ꯁꯤꯅꯤ ꯍꯥꯏꯕ ꯊꯣꯏꯅ ꯂꯩꯇꯦ ꯃꯥꯒꯤ ꯋꯤꯡꯁ ꯑꯣꯐ ꯐꯥꯌꯔꯗ ꯐꯣꯇꯣ ꯈꯔ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤꯗꯩꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯁꯦ ꯃꯁꯤꯗꯁꯨ ꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯍꯥꯠꯂꯦ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯝꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯩ ꯑꯃꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒ ꯄꯨꯡꯈꯦꯟ ꯈꯦꯠꯅꯩ ꯃꯥꯒꯤ ꯑꯌꯥꯝꯕꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯄꯨꯡ 11 1ꯐꯥꯎ ꯃꯅꯨꯡꯗ ꯆꯥꯏ ꯑꯗꯨꯒ ꯂꯟꯁꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯆꯥꯏ ꯑꯗꯨꯒ ꯗꯤꯅꯔꯁꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯄꯨꯡ 1 ꯆꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯘꯔꯤꯒꯤ ꯁꯦꯝꯃꯤꯕ ꯘꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯦ ꯃꯥꯗꯤ ꯑꯗꯨ ꯅꯣꯡꯃꯗ ꯄꯨꯡ 19ꯅꯤ ꯃꯥꯅ ꯊꯕꯛ ꯁꯨꯔꯤꯁꯦ ꯑꯗꯨꯒ ꯑꯦꯅꯤ ꯏꯟꯇꯔꯅꯦꯠꯇ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄ ꯃꯦꯜꯁꯤꯡꯁꯦ ꯃꯥ ꯄꯥꯏ ꯅꯣꯡꯃꯒꯤ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯖꯥꯒꯤ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯨꯡ 19 ꯆꯥꯕ ꯊꯛꯄ ꯈꯪꯗꯕꯈꯩ ꯁꯨꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯋꯥꯠꯂꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯁꯤꯡꯁꯤ ꯃꯉꯣꯟꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒ ꯃꯦꯜ ꯐꯥꯎ ꯆꯦꯛ ꯇꯧꯗꯅ ꯌꯥꯝꯅ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯌꯥꯝꯅ ꯐꯖꯅꯕ ꯍꯣꯠꯅꯕꯒꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯇꯁꯦꯡꯅꯃꯛ ꯃꯌꯥꯝꯗꯒꯤ ꯐꯦꯁ ꯏꯟ ꯗ ꯀ꯭ꯔꯥꯎꯗ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯃ ꯇꯣꯞ ꯇꯣꯞꯄ ꯃꯤꯁꯛꯀꯤ ꯃꯒꯨꯟ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯁꯥꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯈꯟꯅꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯒꯁꯨ ꯃꯇꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯃꯔꯤꯁꯦ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯟꯗꯣꯔꯛꯈꯤꯗꯕ ꯂꯩꯕꯅꯤꯅ ꯑꯕꯗꯨꯜ ꯀꯂꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯥꯅ ꯀꯔꯤ ꯇꯥꯛꯄꯤꯔꯝꯃꯤ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯂꯩꯕꯤꯔꯒ ꯄꯥꯔꯒ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔꯕꯨ ꯑꯍꯣꯡꯕ ꯑꯃꯁꯨꯡ ꯌꯥꯝ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯁ꯭ꯋꯥꯏꯒ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯥꯟꯖꯥꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯁꯖꯦꯁꯟ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ DIG ꯔꯦꯟꯁꯨ ꯗꯣꯛꯇꯔ S ꯏꯕꯣꯆꯥ ꯁꯤꯡ ꯑꯃꯁꯨꯡ ꯑꯦꯗꯤꯇꯔ ꯍꯨꯌꯦꯂꯟ ꯄꯥꯎ ꯃꯤꯇꯩ ꯃꯌꯦꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟ ꯇꯥꯃꯣ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯊꯝꯖꯩ